खुरुमजरी SKTV न्यूज़ पे यंगबीरी बपुमदा मकपू मेरी नाव नाम तराम नोकचरी अहानबदा मरुइबा पाउ पिजरी तोगान डिमांड सिंह मायोक्ता ngasi state asida leiba oil pump sting thong lontre black tadi petrol liter da yoning mamal di yoni miyam so di mak lengere amasung kumja lising ani kuntare taleba kasi gi mikok thibagi thabak chathana bangarang fam kiba union cabinet ki mifang na amatoy na ayaba pikre Hauzik pau sandok na pizari oil pump da bom thamjinduna kia khang pokhalambagi thawong bu yaning da fongdoktuna ngasi state asida leiriba oil pump ayamba thong londuna khongjang sangsinkhre oil pump singi mamang da petrol pump da bom thamjinduna ki tujungba piba yaning de piba ngamloidaba donation demand tawbiganu punne hingminasi leingak na lepa mamal da thaw yonbani MPR dagi hena yonba yade tilhau chanam gum yoning mamal da yonba yade miyam gidamak entrepreneur amagum service tawzariba singbu muthat ke khona biganu haiba warol sing yawba bana sing thetuna Indian Oil, HP, Assam Oil, Bharat Petroleum, Gold Bio Oil Lamadi, Nayara Energy na Chingbagi, Manipur Petroleum Dealers Fraternity na oil pump sing thong londo na khongjang sangsin ke. SKTV gi paumi sing na Imphal amasung akoy mamafam sing koy na chatuni yeng silubada tampak te leiba oil pump chamakun hena ngasi thong lon batheng na ki. Tha asigi haukiba tang 13 amasung 12 de leiba asigi President Draupadi Murmu na Manipur da lakpagi khongchatpu boycott tawkiba amadi ngasi Sangsiliba khongjang asina maram oiduna miyamna petroleum products sing fangna bokhonabada chauna ya awaba mayoknare Manipur Petroleum Dealers Fraternity gi maikai digi fongdorakhibada oil pump da sale gi demand tawduna bom thamjilambagi thodok asi tawbiganu state asida leiriba oil pump sing asi oil company sing gi policy gi matung ina thabak tawbani covid laichat lakhiba amadi Manipur gi irang na maram oiraga pochit yamna hanthakhrabani hairi Amaromda oil pump sing thong lolabasu lambi gi nakalda amadi dukan sing da black ta adumak petrol diesel sing yon ba thengnari miyam na tangai fadana chathok sin tawnabagi damak amadi passenger service tawriba sing na seasonana ba black ta gi mamal wang na petrol diesel sing leinari ngarang dagi hauna miyam na petrol liter amada lupa chama humfutara fawba piduna leiraga seasonari mafam kharadadi liter da lupa chani fawba da yawba yauri Panba yabadi thasigi haukiba tang tarukta Imphal East ki koirengai manakta leiba ibudo pakhangba filling station da sakhangdaba singna tongan ma demand ga loina na hand grenade amma thamjilamduna aki akhang pokhalamkibani Kumja lising ani kuntare taleba kasi ki mikok thibagi thabak chathana bangarang fam ki ba union cabinet na ayaba pikre thabak asi lupa crore lising taramathoi chatre tarani pan ga lakun mari changani haina lemnakre malim gi oina khwaidaki chawba statistical exercise amu oigadoriba mikok thibagi thabak asi tangkak ani thokna house listing amasung housing census haina pangthokani Haidi bathabag asi kumja lising ani kuntaruki April thadagi horaga September tha fawba pangthokani aduga population enumeration PE gi thabakta Thabakna kumja lising ani kuntret ki February thadagi pangthokpa hogani hairi pangthokadoriba mikok thibagi thabak asigi damak filed functionary lakh kuntra rom na mathau tawgani masida mobile app data collection amasung monitoring purpose oina central portal sizinagani mikok thiba asida house listing housing census amadi population enumeration gi matangda wahang hangani enumerator sing asi lenga ki oja amadi state lengak na hapa official sing na oigani Pangthokadori mikok thibagi thabak asi digital gi khuthangda chathagani masigidamak mobile application ama sizinagani cabinet committee on political affairs na lawki warep ki matungina electronic oiba mawongda mikok thibagi thabak sing record tawgani hairi amaromda pangthokadori mikok thibagi thabak asida lupa crore lising 13 chatre 19 ga lakh 13 rom changani haina ngarang famkiba union cabinet na lepna ki hairi Numit nini ki khongchata Manipur laklamba President Draupadi Murmu da memorandum ama fawwa pidabagi khudongchaba pikidaba adugidamak Kangpokpi District Internally Displaced Persons Welfare Committee na pendaba fongdokre hiramasigi matangda committee asigi spokesperson Daina Haukip na fongdokibada President gi Manipur khongchara si aikoina boycott tawba leite aduma pu Kangpokpi district ta lanjenariba ku kijugi miyam na changza fam lawriba relief camp singda changlamdaba adugi namakta di condemn tawi President na sanapati da laklamba adu Kangpokpi district ka hek
ताइनाना लेरिबनी प्रेसिडेंट लांजेनरिबसिंगना मेमोरेंडम अमखक पीनबगी थौरांग फावबा तौबिखिदबा अदु यानिंगदे प्रेसिडेंट की खोंचक असिदा अखोइना थमलंब थाजब कया अदुगी ओना दैनबदा अखोइबु इंथोकलगा थंबिरमले हाइना महकना पेंदब फोंदोखी दाइनाना मखाताना हाइखिबदा मरी लेनबसिंगना कांगपुपी डिस्ट्रिक्ट लांजेनरिबसिंगी याइफनब थबक पाइखतगदबनी मफम असिदा लेरकलिबा असि चही अहुम फारकलबसु अखोइना पेनगदब थबक थौरम अमता ngasi फावब पाइखलकबा उजी हौजिक लेंगाकना लांजेनरिब मियोय अमममदा नोमुगी ओइना पीरिब लुपा मरीफु मरी की सेनफम असिना करिगुंबा अमता कोनदे मरम अदुना लुपा चामदा हेनगतगदबनी लोइनना PMAY की हाउसिंग compensation asi kacha house ki oina lupa lakh tara semi paka gina lupa lakh tara manga amasung paka house ki oina lupa lakh kun pigadabani hainasu dainana makhatana fongdokhi. President has visited Manipur. She visited the Valley IDPS, but she did not visit Kampupi IDPS. This is very unfortunate for us. We are hopefully waiting for her to visit, but now we did not see even her face also. We are expecting that she has to come and meet the IDPS, how much we have suffered regarding food items, regarding the educations about the children. This is what we are expecting, that our president should visit us, and then we are going to inform them, and at least she should hear our voice. Payment of 84 rupees per day must be increased and then transfer it to the beneficiary also. And then some of the beneficiary, they don't even get that DBT. And why is this happening to us? Why some of them are getting and some of them they are not getting even. And some of the displaced people are cutting off from the DBT again. This is very unfortunate. We should be treated equally. This is what we are requesting to the authorities. न्यू दिल्ली दा मणिपुर की ओइना हयेंग पांगथोकदौरिबा बीजेपी की एमएलए सिंह की मिफम अदु सोइदना माइ पाकनी हाइबगे अचेत पथाजब लई हाइना शिवसेना मणिपुर यूनिट के प्रेसिडेंट मोइरांगथेम तोम्बीना फोंगदोरकली ngasi बाबूपरादा लैबा शिवसेना मणिपुर यूनिट के ऑफिस पांगथोकपा पाउगी मिफम अमदा मणिपुर डेमोक्रेटिक अलायंस कन्वेनर सोइरिबा मोइरांगथेम तोम्बीना हाइ हयेंगी नुमित एमएलए सिंह दिल्ली दा कौदुना लेंगाक सेमनबगी तंजा अमा पिरकपदा नुंगाइबा फावी मियामगी ओइबा लेंगाक अमा सेमनबा लुचिंगबा सिंगना होनरगा लाखिबा अदु थेंखांग कयादा माइ पाक्त्रबसु हयेंगी मिफम असिददी माइ पाकनी हाइबगी अचेत पथाजब लई अनोबा लेंगाक अमा सेमदुना मियामगी अवाबा कोखन्नबा अमदि लेंगाक सेमनबगी होनरिंगै तालक असिदा ऑपोजिशन पार्टी ना अयेत अपन कया पीदुना मतम थिंथहलगा लैरिबासी लाइबक थीबनी माकना मखा ताना हाई इंडिया की प्रेसिडेंट नंबर 43 सुबा नुपी लाइनिंग सिंह थौरम दा हिकलेका तमदुना सरुक याखिबा अदु मणिपुर की पुवारी द मयेक लाना लेहौरगनी प्रेसिडेंट की नुमित निनी की खोंचत अदुगी तंजा लौरगा पॉइंट होम याहुबा मेमोरेंडम अमसु चीफ सेक्रेटरी अमदी होम कमिश्नर की खुथांगदा पिसिनख्रे मेमोरेंडम अदु प्राइम मिनिस्टर अमदी यूनियन होम मिनिस्टर दसु पिसिनगनी मदुगिदमक मणिपुर डेमोक्रेटिक अलायंस की थौमी खरा दिल्ली की दमक हयेंग इम्फाल थादोकलगनी हाइना तोम्बीना मखाताना फोंदोखे वाबसे खिजित ओरसु मोइना मतिंग पांगनबा अदुगी वखललोंदा अखैना गवर्नमेंट से सेमदना होनरबसे थेखांग क्यारक माइ पाक्तदना लाए अदु हंदक्ति सोइदना माइ पाकने हाबगी असे पथाजब लय खुजिक प्रेसिडेंट रूल सि लौथोगा चाही अमा मुक्त गायरे हुजिकसे गवर्नमेंट से टाइम लोइदबसे सिदा मियामगी अखोई अवात थबक सिंगसि ताहोननबगी अदुगी मियामगी अवाबदु खितदोरसु खोनननबगी गवर्नमेंट सेम पामबदु गवर्नमेंट सेमनि हारगा याम साउब कांगुसे मसे चाही 33 मोइना पालमे कांग्रेस कुंबा हन्न सभादा मतम मंगनबा मियामगी खनगदबा मतमदा मदुदा हन्न अखोई डिस्टर्ब तौदना पार्लियामेंट की मतम मंगनदना इंडिया की अदुगुंबा डेवलपमेंट दा अकाइबा थोकनब होनबा सिगुंबा अखोई पॉलिटिकल पार्टी कांग्रेस लैब सरकार से केम हलक तारगदि मणिपुरी कांग्रेस मुथनबा अचौ मुथौदांग लवगने मसिना ताकदि अखोई लिंजेन मानसी हाइबने अखोई मसैसदा अखोई की पॉलिटिकल की वफम नते मियाम की वाबा असिना यावरिबा तौरिबा मयाम सिंगसिदा अखोई मयाम मियाम की अवाबा दु उरगा मदु पांगनब गवर्नमेंट सेमजे हाइबने प्रोफेसर नावरेम सनाजाउबा लेखिदबगी चही 13 सुरकपगी निंगसिंग थौरम ngasi ओजा सनाजाउबा मेमोरियल ट्रस्ट न सेंदुना लाइरिंग यंगबम लेकाइदा लेबा ओजा असिगे मेमोरियल कॉम्प्लेक्स दा पांगथोखरे लाइओइख्रबा सकनाइरबा अकादमिशियन अमदी एक्टिविस्ट असि लेखिदबगी निमित असिबु निंगसिंगदुना तोंगान तोंगान लुप अमदी महिरो लुप सेंगना सरुग्यादुना लेखिदबगी कुबमदा लेसु कतुनै काइखुमनबा उतकी थौरमगा मरी लेना ओजा सनाजाउबा मेमोरियल ट्रस्ट के मैनेजिंग ट्रस्टी एस बुबुल न हाई ओजा सनाजाउबा एकेडमिक लमदा
ꯂꯨꯞꯁꯤꯟꯅ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯇꯨꯡꯂꯝꯆꯠꯀꯤ ꯂꯝꯕꯤ ꯌꯨꯝꯐꯝ ꯁꯥꯒꯠꯂꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯒꯨꯋꯥꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯂꯣꯒꯤ ꯐꯥꯎꯟꯗꯔ ꯇꯤꯆꯔ ꯑꯃꯁꯨ ꯑꯣꯏꯔꯝꯈꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯗꯤꯐꯦꯟꯗꯔꯒꯤ ꯊꯧꯗꯥꯡꯁꯨ ꯂꯧꯔꯛꯈꯤ ꯄ꯭ꯔꯣꯐꯦꯁꯔ ꯅꯥꯎꯔꯦꯝ ꯁꯅꯥꯖꯥꯎꯕꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯃꯤꯌꯥꯝꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯐꯪꯅꯕ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎꯕ ꯍꯣꯠꯅꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔꯒꯤ 30 ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯑꯁꯤꯒꯤ 40ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠ ꯊꯧꯔꯝꯗ ꯍꯤꯔꯝ ꯑꯃ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯃꯤꯌꯥꯝꯒ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯈꯤ ओजा सना जाऊबा मियामना हेन्ना खंगबीरे ओजाना माकी ओजा ओइबगी पुंसिदु कतन नत्तबिदा अमुक अखोइना हाइदो कांदा पार्टिकुलरली मणिपुरी खुनाइगी दमकता अकन्नब वाक मयाम तौबीरम हाइबा तारे ओजागी वाकसिदी अदुकी मतिक यामग्रे मियाम खंगबीरे मणिपुर पासना प्रेजेंट वॉल्यूम 1 2 3 4 लाइगिबदगी इंटरनेशनल ह्यूमैनिटेरियन लॉज दा याम साव वॉल्यूम विंसेंट निकोट काइन नगा फॉरवर्ड तौबा लाइरिक सिंग अदगी करे लीगल एसेस ह्यूमन राइट्स की सिदगी लमद लाइग्रे अदुना सिगी अचौबा लाइक मयाम सिंग सिगी मथक ख्वाइदगी मरुब लाइक अनि खक थमदिरम बकनी लाइक हाइबो तंगा मणिपुर पुवारी कुमा थोइ सुबा सही सा हाइदना कोई मणिपुरी दे इबा अदुगा मियोइबगी हक कुमा थोइ सुबा सही सा हाइदना लाइक अमा लाइक अनि सिदा ओजा मसिना मणिपुरी मसक असे फजन ताकपद नतना मणिपुर द थेंगरिबा थेंगगदब अवाबा मयाम सु ताकपद नतना थेंगगदरियो मयाम सिंग सिगी रिजोल्यूशन कम मसिगी वाखै पुरगदगी हाइबगी फॉर्मुलेशन गजे हाइबा लाइरिक्सिंग सिदा मसा हाइना कोई यौरम हाइबा तारे चथगदबा ऑल मणिपुर मेडिकल कॉन्फ्रेंस मेकॉन 2025 ngasi Imphal gi lamfel da leiba Indian Medical Association imagi auditorium da haudokré conference asi ima Manipur state branch da sinduna vector-borne diseases challenges and awareness haiba wakalon da pangtopani Conference haudokpagi thauramadu saruk yakiba ima Manipur State Branch ki President Dr. Simpson Sariona phongdokibada Manipur da dengue amadi Japanese encephalitis na chingba kang na chikpadagi sandokpa laina kaya sandorakli ba si thingna bohonabada medical profession da lady ba Dr. Singh khaktana yaroi kang dagi sandokpa laina sing asi mapung fana thingna bohonabada miyam puna wakal tamina ba amadi mateng pangmina ba mathau tai haibagi wakalon da meeting thamduna conference asi pangthokpani haiki Conference is the experts sing na kang dagi sandok palaina sing dagi matau karam na ngakthokani amadi karam na mapung fana thingba ngamgani haibagi matangda wangang duna khanane nagani hairi Indian Medical Association तरफ की कोई All Manipur Medical Conference theme na vector-borne disease challenges and awareness masi matangda ji story was dena especially kang hai Manipur context malaria dengue Japanese encephalitis hai koi na thokwa problem amo dena adagi Lena sidi doctor ngakana tawbu yaba ko kanbu yaba na de general public awareness community participation suyam darkar Critical interdisciplinarity and intersection of culture, language, literature and society gi matangda numinini chathagadaba international seminar ama ngasidagi Manipur University ki court hall da haudokre Manipur University ki Department of English and Cultural Studies na sinduna chathagadaba seminar haudokpagi thoramadu da hanagi MP Dr. Rajkumar Ranjan School of Humanities Manipur University ki Dean Professor N Pramodini English and Foreign Languages EFL University Regional Campus Silong ki Director Professor Maushumi Guha Banerjee amadi Manipur University ki Department of English and Cultural Studies ki Head Professor Irom Gambir na maruoiba mitunglen singoina saruk yaki New Education Policy 2020 se laabanina English literature alone does not state. History yaudana, political science ki, sociology ki element mayam ma yaudana. Any research ta yamna meaningful loiba outcome later basi. Maruina implement torko matamda, syllabus ta curriculum da, design torko matamda, critical thinking hai basi masu. Maru oi aduga topa discipline mayamgi background se yaudragadi mapung phaba education system am porpada anaba wat pasi akhoi rik thengna raktana critical humanities da intersection gi interdisciplinary research se language culture and society da SSP raga akhoi tawjabani hindi dagi paper phajaba lai aduga loinana manipuri dagi paper yam lakpi high risi akhoi gi english khatana tana topa discipline mayam amakhat yauri india gi new education policy
policy 2020 se implement tawbada khoina pamjari ba objective to phangba ngamgani aduga ngamnaba honaba matamda tangai phadana sigumba intersection khogi seminar sina kanaba purakkaduba aduda miyang thamjaraga sinjaba seminar Dr. R.K. Nayan Sanani iba lon thok tabaki lon haina mingthonba saireng lairik ama amadi Dr. K.V. Ingaremba na iba lairenungdagi langon langdai haina mingthonba feature articles volume 2 ngasi haunabi matung ina Manipur Press Club ki Thangjing Hall da pangthokiba lairik phongbagi thauramatuda lairik asigi aiba Dr. K.V. Ingaremba na phongdorakpada Manipur da phongba tongan tongan ba pauchi singda kalamni singna iduna phongkiba articles singa si lairik oina phonglaga thamlabadi tung koina kanba ngamgani loinana mahak masamak lamdam asida phongliba tongan tongan ba pauchi singda chahi 15 rom columnist ama oina thabak tawraga lakhi masida sunatana All Manipur Columnist Union gi founder general secretary ama oina su thaugai kaya purakhi ngasi phongliba lairik asina mahaki oinadi anisuba volume ni lairik asi lamdam asida thokliba issues sing amadi art and culture da yumfam oiraga phongbani haina mahakna makha taki columnist na iriba mayamse maruoiba editorial page haitare ko masigi posting je in book form da lehobasi am kana ba reference oibia ba por masak mayam ma yawbuna masena in book form da puthokna ba khonaraga masi senchang ju sangna nai puthok sabane ai basing si puning thongna pibo ina adagi ai sadagi hana tawraga columnist ki masak singje book form da larik oina puthok pa hobagi khudong sabu dum baina logjabani writers sing sina uriba je society si adum uba mayam je thamoi da leragadi nuai da ithu akanda phongdo kanda nuai da malai jabado adu masi literature gi loine silon gi masak masu oyo ba haidana koina ai ba moina koina ai begilam da sangura ba ga adu mai tora ko oina puthok sabani lamlaki uchek sing fanaba lang thakpa singi mathakta chatharakpa drive ki saruka moina ikop pat ki akoibada uchek fanaba gi damak thaklamba lang tarani thoi fagat pangamkre driver du Thobal Forest Division gi DFO Dr. Laisangtem Jisili gi meeting makada Thobal Forest Range ki staff singna chathakibani Thobal Forest Range ki range officer Dinesh Salam gi lamjing makada Mayai Kaithel beat office ki beat officer L Samananda madi Yairipok beat officer KH Kherojit na duchingduna ngasi angan ba yukta range asigi manung chana leiba moijing makha leika pat ki vulnerable area sing the patrolling chetki maduda lamlaki uchek fanabagi damak thaklam balang tarani thoi fagat pangam ki drive adu mari leinana mayai kaithel beat officer L Samanandana phongdorakpada lamlaki sa uchek sing bungak pi senbi bagi pandam da ngasi fawba leptana drive sa tharakpani kanagumba sing na range asigi manung chana leiri bapat amadi lobuk sing da makata na lang thaktuna uchek sing fabigano haina mahakna appeal tawki Hauzik paugi marak thatna aten break amatang lawminasi Yaol Tours and Travel na Delhi da leiba irei chagi oina lam koibagi khudong chaba atopa service chingdagi ataba mamalda service pijari loina na thamjari ba driver khudingmak Manipuri macha ngaktani All India gi leiriba popular tourist places Manali Agra Ladakh Rishikesh Vrindavan Mathura na chingba mafam singda chatpining bagi su khudong chaba pijari masigi sumathakta airport pickup and drop ki khudong chaba su pijari loina na Yaol courier service na khudong chaba kayama su pijari Delhi dagi pot thadokpa matamda Delhi NCR gi oina kg chamadagi hen kragadi pickup charges free oijagani Delhi to Imphal Imphal to Delhi courier service ki charges ahongba mamalda service taujari all over India gi oina service taujai courier service asi air amadi road animakta khudong chaba loina pijai akupa marol gi damak pijariba contact number singa sida contact tawbirakpa yagani break ki tungda taramnok chari makhata ba pau pizari kiho manadagi langsungduna fi sabagi damak district millionaire farmer award 2025 amasung farmer icon 40 under 40 award 2025 panglaklabi mayengbam Ranjita bu taramnok puki thawram mangasi pangthokre salaikan balup SKL na sinduna sangai pro da lei balup asigi office da pangthokpa thawramadu da SKL gi chairman Leichonbam Gopal vice chairman Leisangthem Inau Chasu sarukyakhi Thormaduda Mayengbam Ranjita na phongdokibada kiho manadagi matau karamna langsungduna fi oina puthokadage haibagi matangda krishi vigyan kendra KVK Thobal da training yauduna losing kaya tansinba ngamki adubu tangka kharada wakhal sontharakduna thongna hankiba mikup kaya su yaukidabadi natte adugumba tanja aduna salai kan maluf ki ibung ipwa singna pungning thogat piki salai cha singna hablakiba thongna aduna ngasigi thak asi Europe ngamkibani haiki
salai sana su anna igi mating tawbi matamsida aina kai thona handuino khalaga aingoda yam chawba thona ama mu hapiraga aina si ngasi ba office ki lepsai platform je si ba office level se igi ibum pasida moina pangiro aingoda hapiraga aingoda tawbi ba mating mayam duna ai si level se wakte de pungam jara kone ai haiseninge makhata na ju ai kuding haidi aigi every kind of kuding ngakta pagi mating lokjagini aduduga aina haidi aingonda am penjagiba aingonda aina hojik siba ki level sida aina lepsara ibze ibung jingjina degi aigi salai sa jingjina aibu haidi aigi thonga happy bedaini ko haibagi lamanje ai sigi tondunjara ai leijayana ai haijagi Lady by quick economy station, I question me carbon the economy of a sim and again, Yamatota. The carbon on the economy, and a shim and a hotamata. I could get lady by quick raw materials, me want to get raw materials, me want to depend or got over the depend or kind of. I could atopa production, I could them to Canary, Massu, Karwara. Maramdi raw materials me want to depend of Targadi, raw material to the mammal Hekala partner, raw material to the punctable matamda, I could and a sagi, production number cities the Mapunga. Aduga, I could get Ansitagi, I get a couldn't know I just carino, I could get Kihom the Gisumba, I could get lung, I don't put up a pihab. Adu Kihom Mahisha, I couldn't sign it by Haimahi put up a Mapamino Sabia Badumba, Haido, Adunati. Manka the West on the Manka the Manadu the Guinea. I couldn't Kihom the Sai Manadi came this in a Devicona. Manka the port adu the gay, Sunga proportion and a singer Sagi, Malam the Masana of Potomac Oega. I could put them is a Chipurine. Aduga, I could economy save a will be Sunday. Manipur State Legal Services Authority Masalsa High Court Legal Services Committee amadi District Legal Services Authority ga khusam naduna chahi amada mari rak pangthokpa National Lok Adalat chatliba chahi asiki oina loishinbagi thoram ama ngasi Lamphel Part Court Complex ta pangthokre Imphal East amasung Imphal West District ki oina Lamphel Court Complex ta pangthokhiba National Lok Adalat ki thoram aduda High Court of Manipur ki Chief Justice oiriba Masalsa gi Patron in Chief Sundar Naluchingdunu yengsinba aduda High Court of Manipur ki Judge Justice Egudeshwar Sharma amadi Manipur State Legal Services Authority Masalsa gi Member Secretary Alek Muivasu saruk yakhi Chief Justice Luchingmati maduna ngasi bench ahum na chathariba Lok Adalat ki fibam yengsinki Friendly atmosphere that is prevailing, which is facilitating easy settlement. Most importantly, the team, including the volunteers who have worked in this, have ensured that as regards banks, financial institutions, officers who have the mandate to settle here and now are present, so that there is no further delay. And the present Lok Adalat, I think, is proceeding in a very brisk pace. And the team is doing its best. Mayang Imphal ACG MLA Kongkham Ravindro ki mining makhada Bharatiya Janata Party BJP Mayang Imphal Mandal amasung North AOC da leiba Rajmedi City aniga khusam naraga health card sabag enrollment program ama Mayang Imphal Thana Awang Leikai leiba Khuman multipurpose hall da pangthokre thoramaduda Mayang Imphal AC ki tongan mafam sing dagi lakpa miyoi sing amadi Rajmedi City ki staff sing saruk yakibaga loinana sale tingdana health card sabaga loinana maduki kanaba sing miyamda khanghan ki hairi Raj Health Well Card ina Rajmedi City ki enrollment ke mama mafam sida level MLA ki miyang makhada ki Bharatiya Janata Party mai pham mandan organize tok jarakanda Rajmedi City ki side ki sponsor tawi bani haiba card si sangwa ki mogi enrollment fee lobuni adu ngasi di honorable MLA mai phal esina ko chairman ko type tok jarakanda haiba se ko mafam sida free of cost ta haiba ana laengi ko lamdam sigi oina kudong chabasi panganda basinjaba asigum ke mamani Assam Rifles na mapung oiba thaudang loduna Tamenglong District ki Kaikau Khulda nauna saba kaithel sang ama ngasi sangaduna khunja singna sinakre kaithel sang adu Operation Sadbhavana gi makhada Assam Rifles na nauna sabani chingi khul singi nupi singi senthok lambi hengat handuna sanmitlon fagat hanabagi wakalonda kaithel sang adu sabani hairi sangabagi thoramaduda khunja chani humfuromna saruk yakhe Housing amuk state asida ngasi ki oiki bai ngasagi pau pizeri
ICAR Regional Center Lamphel Patagi Fangba report ki matungina ngasi state asida khwaidagi ingbagi chang Celsius degree 3.0 oiki aduga khwaidagi sabagi chang na Celsius degree 9.5 nusut yaw ising manilgi chang na ayukta chada 45 aduga numidang wairamdana chada 94 oiki hauzik aroibada maruoiba pausing amuka hana pisari Tungan-tungan demand sing mayong tanga si state as labor oil pump sing thong non kre black to petrol liter da yoni na mamal di yoni miyam so dumat laineri. Amasung kung jali sing ani kun tare talaiba kasi gumikok kini ng tabang sa tanang pangarang pang union cabinet kini kam na amatong na ayaw kini. Matang asida bulletin asi loisinjare Manipur miyamgi punsida khwaidagi hena maruoiba state asigi leibak asigi amadi malemgi oiba I pausing damak SKTV News miding ta duna leibiu pumna mangpo amuka hana khurumjari